Dr. APJ Abdul Kalam bu mahaki pognafam lamdam Rameshwaram da ikai khumnaba uttuna lairol chankre miyoi lising kayana aroiba bidai pikre. Government na thajaba yaba thabak paikhalak wari sanagani haina JC ILPS ki convener in charge KI Ratan na phongdokre. Nong chingi fibam fatrabasu miyam na inner line permit system channa halu haiduna khongjang changsin badi leptri. Amasung Thawbal district ki mafam kayada ising thumzille hairogitan makhong saba RCC ki thong su turel gi ising na chenthakre. Mayam bu khurumjari adom neng biri bisi impact news ni ai pinki okram na hojik pungja sifaw bagi maroi pa pausing miyam da bizari. Miyam gi president haina su khangnaba Dr. APJ Abdul Kalam bu miyoi lising kayana aroiba bidai pikre. Dr. Kalam ki thawai yaudraba hakchang ngasi mahaki pognafam lamdam Tamil Nadu gi Rameshwaram da lairol chankre. Rameshwaram gi paikaram bulampakta pangthokiba lairol chanbagi thauram aduda Prime Minister Narendra Modi na Dr. Kalam da salute tawduna ikai khumnaba utkhi. Congress ki Vice President Rahul Gandhi yauna tongan be State Singh ki Chief Minister amadi Union Minister Singh na lairol chanbagi thauram aduda saru yakhi. Loinana Laibag asigi mafam kayadagi masing yamlaba miyamna Dr. Kalam da aroiba bidai piba lakhi. Miyam Singh aduna bus train amadi isingi lambida laklaba matungda highway dagi Rameshwaram tana khongna lakhi. Kaya amana ngarang ahing su lambida tumduna ngasi Dr. Kalam gi aroiba mathau mangam yauba ngainakhi. Government inner line permit system ga mari lainana thajaba yaba thabak paikhatlabadi wari sanagani haina JC ILPS ki convener in charge KI Ratan na Paumi Singh unaba mada phongdokre. KI Ratan na makha taraduna lakliba August ki tang 15 faubagi manungda ILP ki bill pass tauba bill asida JC ILPS ki point manga hapkani haina thajaba piba Robin Hood hatpada chenaba police personnel singi mathakta judicial inquiry tawdringaida suspend tauba haiba wafam sing asi government na pangthokani haina thajaba pirabadi government ka wari sanagani hairi. Government miyam gi ihau asi butabi drabanina ngasi dagi government ki mathakta laiba civil government ki mathakta civil disobedient movement changsinba hauragani. Mathangi khongthang oina government ki office singda curfew thambagi khongjang changsilagani ihau asida laikhidraba Robin Hood mihapta chenaba police personnel sing suspend tawdriba asi government asi ki pukchen sengdabani mahailoisang sing thingjinbana ihau asi nathaiba ngamloi haiki. Loinana press media medical ga mari lainaba amadi dharma karma ga mari lainaba singda ihau asibu saugatliba singna athingba pibiganu hainasu miyamda appeal tawkhi. Agar kita angka untuk bilsin pas tu orang pergi thaja bayar khungtang ama lakor payah ni ba. Si pajana kai thaja kita si government siang macam ni ba. Yellow mi kerana apa masak apa poin mengagi di mana ma aku hanya pi reba. Si government na soalnya hapa kini hai pergi thaja bayar jangan pi ba ma. Robin Hood tu siapa ba missing je jurusan kau itu dia mangda suspend tu ni ba. Aku miam kira aja aku kai khuna ni ba. Aku ni wari saya dia mangda moi na miam ni pi kira aja hana miam thaja ngam khungtang ama jangan ba. Adu ki rai tu aku ni ikai kunang dia mana mana government miyam thajalo wai shadi bang tang si miyam thajde je thajabo khongtang kan moina ulo adi aku wai shane soin thane Manipur da inner line permit system channa halu haina changsilliba khongjengi saruk ama oina August ki tang 15 da pangthokadoriba Independence Day gi thauram boycott tawragani haina JC ILPS student wing na lauthokre. Loinana hayengdagi non cooperation movement hauragani amasung Manipur gi MLA sing yauba thabak thauram sing boycott tawragani haina JC ILPS student wing gi convener oinam Nanda Babu na phongdokre. Ngasi kaisam thong top lairakta leiba Manipur Student Federation gi office ta Paumi Singh unaba amada Nanda Babu na haikhibada drafting committee gi chairman na numit marini gi manungda bill ama puthokpa yai haina phongdokhraba matungda home secretary na amuk miyam gi mot logani hairakpa asina takpadi government pairiba makoi masel gi marakta pau faunadre haiba takpani haikhi mahakna makhatana police na fazan khiba mahairoi Taret thadok laktabagi damak JC ILPS student wing na hayengdagi akan bakhongjang changsinba hauragani haiki loinana non Manipuri singda cooperation pidabagi khongjang asibu miyam na saugat piu amadi mahairoi singna su Independence Day gi thauram saruk yabiganu haina Nanda Babu na appeal tawrakhi hadak lakadoriba 15 August ki thauram sijo akhoi gi
JC ILPS ina boycott tawjare Manipur da inner line permit system chanan rifawa Manipur government ki minister amadi MLA sing yawa meeting amadi function punemak JC ILPS student swingna kurata ki boycott tawre nan location mathakta miana nan corporation movement ki khongjang chakchin biu makhoi pham dukan sing dagi pot levi ganu makhoi mathakta makhal amatagi corporation pebi guna police na phasang ki bam mahiro tare ngachi phawagi manungda habidi date 30 phawagi manungda thado uro haina students swing ki market ki comment thamki wafum adu makhoi positive response am pirak tabolo ena hayindagi hongna akhoi JC ILPS student wing sasang le khongjang singda tholokpa apaba tapun ki daita pale government asigi asina pudam JC ILPS की खोंजंग असिबु सौगतलदुना थांगमैबन केंद्रगी मनुंग चन्ना लेरिबा गवर्नमेंट ऑफिसिंग कर्फ्यू थमलगनी हाइना थांगमैबन यूनाइटेड क्लब की इमरजेंसी मिफम अमना वारेप लौख्रे गवर्नमेंट ऑफिसिंग दा थमलिबा कर्फ्यू असि हयेंग जुलाई की तांग 38 दगी चन्नबा हौरगनी हाइरी लोइनना थांगमैबन मनुंग दा लेरिबा नन मणिपुरी की दुकान फमलिबा सिंग अमदी बिजनेस तौरिबा सिंग लाकलिबा अगस्त की तांग 15 दा थोंग हांगहंदबा अमदी नन मणिपुरी होकर सिंग चंगहंदबा हाइना वारेप लौख्रे ngasi su state asida inner line permit system chana halu haiduna wakat mifam chathaba leptri ngasi waheng bam laikai gi mera pai bi singna waheng bam yumjau lairembi community hall da wakat mifam chathaki sagol ban dasu sagol ban brownie club ta laikai adu gi mera pai bi singna wakat mifam chathaki sagol ban yengkhom lairak development club nasu sinduna lamdam adu gi mera pai bi singna wakat mifam chathaki sagol ban tera tongbram laikai mera pai bi sing nasu ILP ki khongjang bu sogaladuna wakan mifam chathaki sagol ban tera pukhram bam lairak tasu socio cultural and sports organization nasu sinduna wakan mifam chathaki nakal amaromda sagol ban khamnam amadi soyam lairak ki apunba mera pai bi lupna wakan mifam chathaki wakan mifam adu loiraba matungda human chain semduna kholau kaya su lauki sagol ban moirang hanuba lairak tasu lamdam adu ki mera pai bi singna wakan mifam chathaki Langjing achobadasu lamdam atu ki mera pai bi singna inner line permit system ki khongjang bu saugaladuna wakan mifam chathaki nakal amaromda USA club kakwa lilando lampak tasu lamdam atu ki mera pai bi singna ILP ki khongjang gi saruk ama oina wakan mifam chathaki Manipur da inner line permit system chatna halu haiduna Kaisampat community hall da wakat mifam chathakre wakat mifam adu Manipur Central Youth Club amasung Kaisampat Kaisam laikai mera paibina sinduna chathakibani wakat mifam adu da ahal oiraba oirabi nupa nupi kayana saru yaki wakat mifam loi sing aduna Manipur da ILP chatna halu haiba kholau kaya su lauki tungda community hall dagi thoraklaga Kaisampat junction ki traffic island gi akoibada human chain semduna Manipur da ILP chana halu mahairoi hatpa police chairak piu amadi long live Manipur haibana chingba kholau kaya su lauki Youth Bright Star Club amadi tera kaithel nongmai them laikai nupi lup anina khusam naduna wakat mifam famkre JC ILPS amadi Manipur miyam gi ihau singbu nathaiduna chatnanaba matam ngairiba ngasi gi lengak loi singi thabak thoram kayabu yaning daba phongdokladuna loop ani asina ngasi wakat mifam asi famkhibani JC ILPS na changsalakpa khongjang kayada hanba laitana saruk yakhigani haina nongmai them laikai da leiba club asigi sanglenda kholau kaya lauki Manipur da inner line permit system chatna halu haiduna ngasi palace compound da leiba youth welfare club amadi mafam adugi mera paibi singna sinduna wakat mifam ama famkre palace gate manakta famkhiba wakat mifam aduda Manipur gi ningthau leisemba sanajau basu saruk yakhi Manipur da ILPS chana halu haibagi khongjang asi bisogaluduna ngasi su Mahabali gi mathenmai maufan gi nupi singna Mahabali kabui khulda wakat mifam chathaki wakat mifam aduda we demand ILPS Robin Hood misi yaningde long live Manipur yelhomi kansi haina iba play card kaya su sizinaki ILPS की खोंजंग असी बुसौगलदुना ngasi Yai School Chingkham Lairak tesu YPO Yai School Mera Paibi Moirangkhom Kabui Women Society na wakat mifam famkre wakat mifam aduda Manipur da ILP chana halu yelhomi singbu kallu haina kholau kaya lauke nakala maromda Moibung Lokpa Women Association nasu Yai School Police Lenda ILPS chana halu mahairoi hatpa police matik chaba chairak piu haina wakat mifam famke
ngasi Manipur da ILP chana halu haiba demand da Kongbo Bazar amadi Wangkai Puja Lampak da miyamna wakak mifam sing famki Manipur da inner line permit system chana halu mahiroi hatpa police chairak piu haiduna kholau kaya lauki Ayangpali Road Pukrambam Lairaktasu Mafam Adugi Mera Paibi Singna Manipur da inner line permit system chana halu Robin Hood hatpa police chairak piu haina wakat mifam famki Tungda wakat mifam atu da sarup yakiba miyamna Manipur da inner line permit system chana halu haiba kholau kaya lauki Bisempur Kaithel da yamlaba nupi kayana nonglakta Manipur da ILP chana halu haiduna kholau kaya laukre Yamlaba ahal oirabi amasung naha oirabi nupi kayana Bisempur Kaithel da wakat mifam famlaba matung lambi da thoraki lambi da korokoina leptuna Manipur da ILP chana halu anauba bill da JC ILPS na thamliba point manga yawhalu haiduna kholau lauki lambi da thoraktuna changsin khiba khongjang aduna maram oiduna lambi chatok chasinda ngaihak apanba oiki ngasigi wakat mifam adu lamangdong apunba nupilup amasung Kaithel chawkhatlup Bisempur na sinduna chatkibani JC ILPS Jiribam branch na sinduna ngasi nungthil jirigi mayol da leiba irabut statue mamangdagi Jiribam police station mamang faubada yamlaba miyamna human chain semduna ILPS ki khongjang changsin ki Makhatana Mera Paibi Singaduna Jiribamga Asamga Tainabada Leriba Jiri Kaithel Manaktasu human chain semduna kholau kaya lauki JC ILPS amasung Manipur gi miyamna lamdam asida ILP chana halu haiduna changsiliba khongjang asibu saugaladuna ngasi nupi manbi singna wakat mifam chathakre wakat mifam adu All Manipur Nupi Manbi Association na sinduna Singjamei supermarket ta chathakibani association asigi makhada member oiribi nupi manbi kayana wakat mifam adu da saruk yaki Poirai Laimarol Meira Paibi Apunba Manipur gi President Ima Longzam Memchobina convener oiba lup asigi makhada semba working group of Meira Paibi movement gi manung channa Manipur gi tongan ba mafam gi lup kungani thoina Khuyathong Andolon Kaithel da leiba Poirai Laimarol Meira Paibi Apunba Manipur gi head office mamangda wakat mifam famkre Manipur da ILP system chana hangadabani haiduna Khundrakpam Assembly constituency gi manung chanba Uyumpuk Nungsung Khul community hall da khun asigi club amadi Mera Paibi Singh khul asigi thangnana lariba Cycle Assembly constituency gi kuki khulgi khunja singna mifam pangthoktuna Manipur da yelhomi kananaba bill pass tawgadabani haiba apunba warep amalokre Manipur da ILPS chana halu haiba khongjang bu saugaladuna ngasi Thobal Athokpam Bazar community hall da Athokpam Meira Paibi lupna sinduna wakat mifam famki Charangpat tasu Charangpat Meira Paibi apunba lup imalup Thobal JSC student wing na sinduna Charangpat tagi pechi fauba human chain semduna khongjang chengsinki Nakal Amaromda JC ILPS na changsil liba khongjang asibu saugaladuna ngarang numidang Thobal Sabal Tongba awang lekai Meira Paibi lupna Meira khongcha chatkre Sabal Tongba community hall dagi hauraga hauka dagi Imphal More lambi da laklaga Thobal Kaithel yaurokpada SDPO Thobal gi security team na thinki tungda khongchat adu Thobal Mela ground fauba chatnaba hotnabada police ka muknarakpadagi irang thoki blank fire singkapki Medical helpline for ILP movement na ngarangi general strike manungda police ka muknabada soklaba miyoi tara humdoi bu layeng bagi thabak chathari loinana leibaki oiba ihau asida makhatana asok apan yaurakpada matam chana layeng hobang ngamnanaba miyamna medical helpline for ILP movement da mateng pangbiu haina helpline asigi in charge pebam Bisembor na thadorokpa cherol amana khangalakli loinana helpline asida tengbang pibi rakhiba tongan ba club organization singbu cherol asina thagat pa phongdorakli Yaifa Lamjing Club amasung Women Welfare Association Langjing achouba makha lekai nasu ngasi ILP gi ihoda Lamjing Meira haina mingthon pikraba leikhidraba mahairoi sapam Robin Hood ki yumda chattuna imung manung gi awabada saruk yaduna sel gi oiba matengsu pangkhre
इम्फाल ईस्ट अमदी वेस्ट लेरिबा स्कूल सिंग गवर्नमेंट ना मतम कक्तना थिंगजिनखिबा असि इबोतोन सना गर्ल्स हायर सेकेंडरी स्कूल की स्टूडेंट यूनियन ना यानिंग दे हाइना ngasi फोंगदोखिबा पाउचे सिंगदा यावखिबा अदु यूनियन असिगा मरी लेनदे हौजिक चथारिबा क्लास बॉयकॉट तौबगी खोंजंग असि माहिरोय पुमनमक्किनी अमसुंग मखाताना मियोय अमतना स्कूल असिगी माइक हुनबा तौबिगनु हाइना इबोतोन सना गर्ल्स हायर सेकेंडरी स्कूल स्टूडेंट यूनियन की जनरल सेक्रेटरी एल विद्यालक्ष्मी ने थादोरप चेरोल अमना खंगलकले मणिपुर दा लैरिबा ILP की इहवसिगी मतांगदा नोंमगी ओइबा खन्ना नैनबगी थौरम अमा सिंजमैदा पांगथोखरे खन्ना नैनबगी मिफम अदु दी सिंजमै अपुनबा नुपी लुपना सिंदुना सिंजमै कम्युनिटी हॉल दा पांगथोखिबनी अगस्त की तांग 15 फाउबगी मनुंगदा JC ILPS न थमकिबा पॉइंट 5 मक यावबा बिल पुथोकदबनी जनरल स्ट्राइक अमदी बन ब्लॉकेट मनुंगदा एसेंशियल सर्विसिंग हाइबदी मेडिकल वाटर सप्लाई इलेक्ट्रिसिटी रिलीजियस फंक्शन अमसुंग मीडिया दा कोमथोकदबनी गवर्नमेंट न थिंगदुना लरिबा महिलोय छंगसिंग हयेंगदगी हांगदबनी पुलिस न फादुना लरिबा महिलोय सिंग खुदकता थादोकदबनी कर्फ्यू मपुंग फाना कोमथोकदबनी रोबिनहुड हाटपगा मरी लेनेना सेमकिबा जुडिशियल एनक्वायरी अककनबा मतमगी मनुंगदा लोइसंदुना महाकी इमुंग मनुंगदा जस्टिस फंगलु हाइबना चिंगबा वारेप कया मिफम अदुना लौखे JAC ना कौखिबा पुंग 19 की जनरल स्ट्राइक मनुंगदा ngarang langthabal एरिया दा मयाई काबा चिंजाक सिजनबा स्ट्राइक असिबु सौगतपा सिंगना लामैदोंदगी अनाबा पुरकपा कार अमगी मिंगसेल थुगाइरे हाइरिबा वाफम असि खोंजंगलोय सिंगबु लाना उहनखिनबा थौंग ओइगनी मिंगसेल काइरिबा गाड़ी अदु अहानबदा कन्ना थौजिलकपदगी खोइसाउनरबा खोंजंगलोय सिंगना मिंगसेल थुगाइखिबदी लै अदुगा गाड़ी अदुदा अनाबा यावी हाइबे खंगबगा मखोइबु हॉस्पिटल तमना चलहनकी हाइना लंगथबाल एरिया की खोंजंगलोय सिंगना चेरोल अमदा सेंगदोरकले इनर लाइन परमिट सिस्टम की खोंजंग चंगसिनबदा करेम कथाइनबगी वाथोक अमुकसु लाकली हौखिबा जुलाई की तांग 19 जनरल स्ट्राइक तौरिङैदा मैरा पाइबी सिंगना नतबा वहाई वाता कया हाइरमी हाइबगी वाकत लाकली ngasi खागेमपली पंथक अमदी पंखा अपुनबा मैरा पाइबी लुप की मिहुत सिंगना इम्पैक्ट न्यूज दा फोंदोरकपदा थौदोक थोकपा नुमित अदुदा खागेमपली nganappi थोंगदगी अकोइजम एलेन एलियस गोदो अपोकपा सिंहजित हाइरिबा मियोय असिना जनरल स्ट्राइक सौगतलिबा लैकाइगी नुपी सिंगदा नतबा वहाई वता सिंग फोंदोक लंबनी हाइरि मरम अदुना नुमित हुमनीगी मनुंगदा चेनरिबा मियोय असिना अपुनबा मैरा पाइबी लुपता सेंगदोरकदबनी हाइना इम्पैक्ट न्यूज दा फोंदोरखे ngarang pung 19 की बन मनुंगदा इहौ सौगतपा मियामगी मोप अमदा मैस्नाम थानेलबु असोय अंगाम थोक्तना थंबीरंबगिदमक्ता सोशियो इकोनॉमिक एथलेटिक एंड कल्चरल ऑर्गेनाइजेशन सिको जन्मस्थानबु हाइनिंगाई लेतना थागतपा फोंदोरकली बन सौगतपा सिंगदा मैस्नाम थानेलना कारण ताबा वहाई सिजिनकी हाइबा पाउदा फोंदोखिबा अदुगुंबा वहाई वता हाइखिबा लेते हाइना लेकाय मियामदा सेंगदोखरे ngasi miyam gi oiba warep na hojik changchiliba ihau asi gi नाथाइनबा थबक थौरम तौबिदनबा मियाम की मफमदा नोलुकना हाइक्रे हाइना WDPLWWO वांखै पैराडाइज क्लब अमदी यंग वॉलंटरी ऑर्गेनाइजेशन वांखैना अपुनबा चेरोल अमदा खंगलकली ILPS खोंजंगी मायोक्ता वांगांग लुबगी nganappi thong mamang लेकाई की जकलाबंदा हाइनसु खंगनबा अचा अथक योनबा होटल सिंग थुगाइख्रे हाइना ngasi पाउचे सिंगदा अमदी टेलीविजन की पाउचे सिंगदा पाउदा यावरखिबा वाफम अदु अचुंबा नत्ते हाइना होटल मपु असिना सेंगदोरकली मणिपुर प्रेस क्लब ता पाउमी सिंग उनबदा स्काई चिकन तंदूरी की मपु मोइरांगथेम प्रियो कुमार ना फोंदोरकपदा ngarang ban सौगतपा मियोय सिंगना मफम अदुदा दुकान मंगा थुगाइखी अमदी थुगाइबा मतम अदुदसु होटल सिंग अदु थोंग लोइना लोंदुना लैबा मतमनी हाइरि मफम अदुदा अयुकी मतमदा दुकान खरा थोंग हांगनरमी अदुबु बन सौगतपा सिंगना हाइरकपदगी मतुंग इन्ना थोंग लोनसिननखी होटल सिंग अदु मपु सिंगना मयुम मयुमदा चंगनख्रिङैदा थुगाइरंबनी हाइना महाकना मखा तारकली एडिटर्स गिल्ड मणिपुर ना ममांगदा हन्ना हन्ना हाइजख्रबा फाउबदा ILPS की अमदी रोबिनहुड मिसी की मायोक्ता खोंजंग चंगसिलिबे सिंगना मीडिया की मियोय सिंग अमदी रिपोर्टर सिंगबु लंबीदा थिंगदुना चलहंदबा अमदी अपनबा पीबगी थौंग कया लेपतना थोगलकली
ngasisu media ki team amana sapam Robin Hood ki lairik yangbam laikai da laiba yum tamna chatpada Dingku road ta makhoi bu khamduna chalhan khide asumna paumi singbu laiba ki mathau tawbada thingbi ganu haina Editors Guild Manipur na amukka hanna Manipur gi miyam da appeal tawrakli Khongjangloy Singna Chingnaba Lairabasu Editors Guild Manipur gi President Natraga General Secretary Natraga Paumi Singh adugi makhoi gi Editors Singda confirm tawbiyu haina khangalakli Matang sai se break amalozage Manipur amadi malem gi tonga tongan bi pau singa lunena break te yam thuna hanjarake Impact News pu miyeng ta duna lebiu Iramda masibu masamau faba ohenabagi pandamda linkhatchakhiba apunba fitness center na mangarak suba oina transformation challenge 2015 haujargani sungsoi soidana saruk yabiyu apunba fitness center gi transformation challenge 2015 Mayambo mukana taram noksuri bulletin asiki makhata ba pau miyam de pizari Aina Thinkraba Maoist Communist Party Manipurna Art and Culture gi Director Oribi asigi mayokta General Strike kogani haina tawramba adu Manipur gi miyamna changsiliba ILP gi ihau gi marakta oibana ihau asida akaiba pirakpa yai haina khanbadagi lakliba August ki tang amada kaukiba General Strike adu matam khara gi oina yaithokle haina loop asigi Publicity and Propaganda Secretary Comrade Nonglen Meitena thadorokpa cherol amada khangalakli General Strike asi yaithoklebasu Art and Culture gi Director asigi mathak thamkiba athingba singdi hiram amatada komthokpa tawroi haina cherol asina makhatari Haukiba numit kharani asida nongju panthagi akanba nong churakpana maram oiduna Manipur gi mafam kayada ising ichau thohale ngasi amuba leichil thangduna ayukta nong takhiba asigi matung tarakpa oina ngasi numidangdagi hauraga hayeng nomaizing numit faubada khajik khikpadagi hauraga mayai oirap oiba faubagi nong churaba yari SkyMet weather report ki matung ina chayol asigi oina laibak pumbada nong khara hena churaba yai hairi Amaromda Wangjing Turelda ising chaurokpadagi thong chenthakiba yauna mafam tarukta turelgi ising pathoktuna Wangjing amadi tenthagi mafam kayada ising thumjinkhre Haukiba numit kharani asida leptana nong churakpadagi ngasi ayuk hairok litan makhongda saba RCC bridge chenthakre masina maram oiduna hairok amadi inganglok anigi marakta faudok phajin tawba yadre thong tekle haibagi paw hek fangbaga PW Digi team ama changsinduna mafam adubu yengsinki hairi Department asidagi fangba pawgi matung inna thong ase Englishing aniga mapanda NLCPR scheme gi makhada sakhibani hairi karamna thong ase ninkhairakpano haibagi departmental inquiry amasu chatharagani hairi hairokdagi tentha fauna cheliba turel asida ising pathokliba atai mafam sing adudi Wangjing Awang Lekai, Sorokhaibam Mamang, Sorokhaibam, Volleyball Ground, Lamding Chirapur, Sangayumfam Amadi, Tentha Khongbani. Ngasi Wangjing Tentha Assembly Constituency ki MLA Paunam Brojenna, Wangjing Bazar gi manakta, ising pathokli basigi phibam su yengsin ki loinana, YVO Wangjing gi volunteer singna, Sorokhaibam Mamang da Turel ising pathokli badu, thingna bahokna ki. Pawasi Impact News ki citizen journalist Vasantaras Sanasamna Pirakpani. MPCC dagi thadorokpa cherol amagi matung inna Haukholal Hangsing amasung Thangjam Misaubu mathang sitna INC members councillors of Sadar Hills Autonomous District Council gi Luchingba amasung deputy leader khankre hairi District Health Society Thobal na sinduna ngasidagi hauna mathang thagi tang Nepal fauba chathagadaba intensified diarrhea control for night program Thobal Zilla gi deputy commissioner T Ranjitna hauna bimatung inna ngasidagi haudokre DC Thobal gi conference hall da pangthokiba thoram aduda chief medical officer Thobal CMO Thobal MO staff nurse asa singna saruk yakhi Thakaya machupna pangthokadaba program asigi theme di Zero childhood death due to diarrhea haibasini. Manipur Pumbagi lifeline oriba National Highway 37 da leiba Barak Thong asi haukiba July gi tang kunga taruk Englishing aniga subna tara mangada Malpuba tata ama lanana bahonabada angakpa fangna defect leibadagi paithakre
ngasi faubada ziri lambi asi mapu pandabagumna tuminna lesin khibedagi Manipur miyam ki damak chana thaknana ba amadi nongmada changdaba yadraba potlam sing pusilakpada chatliba gari singi miyoi sing awabada tare pikraba turel asigi mathakta afava thong ama saba ngamdabasi ikainingai ni Praja miyam gi khanbiduna mari leinaba department na thong asibu semjin binaba All Manipur Road Transport Drivers and Motor Workers Union na paujelakli Hauzik oiriba leiba ki fibam asida miyamna wanariba asi kharada oiribasu koknana bagi pandamda Thangmaiban Assembly Constituency ki hanagi MLA KS Joy Kisanna IMC ki ward ohumda ahongba mamanda cheng fangan kre Thangmaiban Assembly Constituency ki manung chana leiba IMC ki ward number 1 2 amadi ward number 3 ki miyamda cheng kg amada lupa tara mathoida fangan ki IMC ki ward number 2 ki oina Thangmaiban Youth Organization ki holda cheng yen ki KS Joy Kisanna masagi paisa puthokuna cheng leraga imung amada cheng kg tara tara ahongba mamalda fanghaliba asida IMC ward number 2 ki miyamna nungaiba phongdokna rakhi Chahi taret lomgi nupamacha ama pisum ki children park ta lamhang na duna leiramle angang adu ngasi nungtil pung mari adwaida pisum children park ta lamhang na duna leirambadagi chinga mathak young learners club ki member singna thengne rakhibani angang aduna phongdorokpagi matungina mahaki maming Roshan Kawi apokpagi maming Momo aduga apokpagi maming na thoibi kawi hairi adubu hauzik fauba angang asi kari lamdagi no haiba khangba ngamdri Hauzik angang asi chinga mathak Young Learners Club ki office ta leiri angang asibu khangba miyoi singna CYLC club ta laktuna angang asibu lobirana ba CYLC ki general secretary na miyam da khangalakli Kindly Development Society Wangkai Kongbagi General Secretary Oiramba Brahmachari Mayum Navakanta Sharmana Haukiba July ki tang kun ga mangada masagi anaba amadagi laikhidre Mahakna laikhidabada KDS ki member singna minute ani tumina leptuna awaba phongdokre Manipur gi kachin koya thungna hakchang phabana lanni haiba paujel asi puduna gym linkhatpiba amadi gym linkhatpada lamjim lamtaktuna lakliba Khoya thongda leiba animal gym gi taraga humdoirak suba foundation day ngasi Chandel district ki haikak pokpi da leiba mission blind school da pangthokre Mamangda Prime Minister gi Security Officer Oiramba B Angausana Sharmana Chief Guest Oiduna Pangthokiba Thoram aduda Animal Gym na Blind School asigi ubagi pangal leijadraba miyoi singna sanana ba gym asigi khutsu khulai khara khudol tamki Englising ani ga supna tara humdoida March ki tangkun ga humdoida su Animal Gym na ahanba oina Takial gi Blind School da su gym gi khutsu khulai khudol tamkiba laikhrabani Manipur Chess Association na pangthokadaba ahanba Manipur Open Chess Tournament 2015 July gi tangkun ga tarukta pangthokani haina tauramba adu leibaki irang na maram oiraga yaithokhibani tournament asi lakliba tangkun ga mapan nomaizing numita bamun lekai na habam da leiba Dharmalaya Social Welfare Center Community Hall da ayuki pung mapan taba matamda pangthokpa hauragani sanaroi sing amadi miyamna matam chana lengbirakna ba paujelakli Aroibada bulletin asig headlines amukana miyam da thamjage Dr. APJ Abdul Kalam bu mahaki pongnafam lamdam Rameshwaram da ikai khunnabu utuna lairol chankre miyoi lising kayana aroiba bidai pikre Government na thajaba yaba thabak paikhalak wari sanagani haina JC ILPSP convener in charge KS Ratan na phongdokre Nongching ki fibam phatrabasu miyamna inner line pumping system chana halu haiduna khongjang changsin badi leptri amasung Thoubal district ki mafam kayada ising thumjille hairok litan makhongda saba RCC gi thongsu turel gi ising da chenthakre